Lakliba January ki tarik tara English aniga kunmari asida Home Minister yauraga Manipur gi hauzik leiriba victim oiriba singidamak Ministry of Development of North Eastern Region donor na mating panggadaba sing kupna khanaragani amadi details sing state ka kupna launari haiduna Union Minister of Development of North Eastern Region donor gi Kishan Reddy na Maheshwar Thounaojam da phongdokre wafam asi ngarang Maheshwar Thounaojam ga Union Minister of Donor gi Kishan Reddy ga Delhi da mahaki office ta unaraga victim oiriba singda mating pangnabagidam amadi hanagi punsi rol da hanjinna Tobiyu haina taksin bada phongdokibani Maheshwar na phongdokibada relief camp ta leiriba masagi maramdamda refugee oina tha tare helaba asifau koi yam wana leiduna khanglibani amadi mayum garam kanda hangani khangdribani haina phongdoki sahi kayadagi sudana nomduna tungsinjarakpa sel mai sakpada yaukiba aduna makoi gi backup oina ba Home gi ministry site tagi panthadabi makoi gi hanagi punsirolda hanjana basinbiyu haiduna mahakna makata na haiki Union Minister of Development of North Eastern Region Donor Ministry and Sukangnaba Union Minister of Donor Ministry Sri Kishan Reddy Unazare the same North East ki development gi magadi department se mana chauna pari ba oi banina hojik Manipur da crisis thoi ba se tha tare henjel akle bani tha nipan sura bagum bani sida akoi gi North East Development Region gi side ministry gi side gi so achau ma yengjin mathau tai masagi maram da refugee oina relief camp da leiriba mayam se da hidak leini ngai bo da sen leitaba dum yauri bani hoi state government gi side gi chana ba da gi mayam angam ba club sing leiriba adai puchel chawba mayam angam mateng budi pangi adu bu kai doi haiba matam da koi gi awat apa menba dagi di hidak lainingak pa adu lainingak pa dagi mayam leiri bani adu mayum da komai hanjan ga doino yum mayum se adu gi future ama package ama same dragadi adu gi moi gi future se karino haiba gi pot ama leidori bani aduna da seng na haragadi yum da su hanjalan ba plus yum da hanjan ba dang natabida agi leiramba sen thum chahi kaya changdana sen talamba makoi gi business taramba dagi sen talama tungjan laga talamba adagi gi sarkar gi thabak tawrakanda talamba entrepreneur kya ama dagi thabak icham chamna thabak chuzaraga chahi kya dagi tungjan laga thamupa sel do mai chakpa du da loi grabani ayamba hai tare hoji relief camp da leiri bane ba aduna koi gi development of North Eastern Region gi site gi kai to ba yage haibandi gi aina cherol ama pisal lakam request tawjaba matamda mahakna haibirakpada yam kana khanari handaki lakliba tang tara sida koi gi minister home ministry gi site gi magi bibhag yaurag magi ministry yauraga home ministry gi guidance tagi handaki lakliba tang tara sida sigi achauba mifam ama makoi phamduri haibagi pot ama thambire ground reality da leiba mayam gi awa mayam du wadi lizarame aina haijarame yamna nungaina leiba punsirol oiba taragadi matam se khangau yai adubu yamna wana leiba punsirol oiragadi taseina minute amagi value minute ani gi value se makoi da leramgani maramdi kari kino haiba matam se kumain hogi doino akoi tungi punsi kadi dogdori ai ichai su se kumain togdori akoi yum se kumai hanjandori bano haibagi every fraction of seconds se makoi da khalamgani ba aduna sarna thengda dabida meeting tawgada bodo phazan tawbiro aduga resolution am pass tawraga yam thuna makoi sigi future ama yamna protected oiba yamna protected oiba future ama oina ba amta hona bio sargi site gi sargi ministry gi site gi thamjarame